ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯅꯨꯄꯥꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯊꯥꯗꯣꯛꯂꯝꯂꯒ ꯅꯣꯡꯒꯥꯈꯤ. ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ. ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯡꯗꯨ ꯃꯄꯥꯅ ꯄꯥꯝꯖꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯊꯦꯝꯕꯨꯡ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ. ꯊꯦꯝꯕꯨꯡꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯕ ꯀꯥꯟꯗ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯊꯦꯝꯕꯨꯡ, ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯌꯦꯡꯉꯣꯏ, ꯅꯍꯥꯛꯁꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦ. ꯏꯃꯥꯅ ꯅꯍꯥꯛꯀꯤꯁꯨ ꯃꯇꯤꯛ ꯆꯥꯕ ꯁꯤꯟꯐꯝ ꯑꯃꯈꯛ ꯄꯥꯏꯍꯟꯅꯤꯡꯉꯤꯗꯣ. ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯐꯤ ꯇꯨꯕ ꯑꯃꯨꯒꯤꯗ ꯏꯃꯥꯅ ꯅꯪꯕꯨ ꯐꯤ ꯇꯨꯕꯗꯣ ꯈꯔ ꯇꯝꯕꯤꯌꯨ ꯊꯥꯔꯛꯀꯦ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯐꯤ ꯇꯨꯕꯗꯣ ꯇꯝꯕ ꯆꯠꯂꯣꯀꯣ." ꯊꯦꯝꯕꯨꯡꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯐꯤ ꯇꯨꯕꯗꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯍꯩꯌꯨ ꯌꯥꯗ꯭ꯔꯦ. ꯐꯤ ꯇꯨꯕꯗꯨ ꯍꯩꯇꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯃꯨꯛ ꯌꯣꯠ ꯁꯨꯐꯝꯗ ꯌꯣꯠ ꯁꯨꯅꯅꯕ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ. ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯌꯣꯠ ꯁꯨꯕꯗꯨꯁꯨ ꯐꯤꯕꯝ ꯇꯥꯔꯝꯗꯦ. ꯊꯦꯝꯕꯨꯡ ꯎꯄꯥꯏ ꯂꯩꯇ ꯁꯤꯟꯐꯝ ꯑꯃꯇꯪꯕꯨ ꯄꯥꯏꯔꯕꯗꯤ ꯈꯟꯗꯨꯅ ꯑꯐꯪꯕ ꯊꯕꯛ ꯃꯈꯩ ꯁꯨꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ. ꯀꯥꯟꯅꯐꯝ ꯈꯪꯂꯝꯗꯦ. ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯃꯥꯅ ꯊꯦꯝꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯦꯗꯣ, "ꯏꯃꯥꯒꯤ ꯊꯦꯝꯕꯨꯡ, ꯀꯥꯟꯅꯗꯦ. ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯣ. ꯅꯍꯥꯛꯀ ꯆꯥꯅꯕ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯠꯊꯣꯛꯀꯅꯨ." ꯑꯁꯨꯝꯅ ꯊꯦꯝꯕꯨꯡ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯂꯩꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯊꯦꯝꯕꯨꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯨꯕꯨ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯔꯝꯕꯒꯦ?" "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯄꯥꯕꯨꯡꯗꯨꯗꯤ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯅꯥ ꯃꯁꯤꯡꯒꯤ ꯃꯥꯏꯕ ꯑꯣꯏꯔꯝꯃꯤꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯏꯃꯥ, ꯄꯥꯕꯨꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯗꯤ ꯀꯗꯥꯏꯗ ꯊꯝꯕꯒꯦ?" "ꯑꯩꯕꯨ ꯃꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯃ ꯊꯦꯡꯅꯔꯝꯕꯅꯤꯅꯦ. ꯀꯨꯏꯃꯟꯕꯁꯤꯗ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯦ. ꯑꯣ, ꯅꯤꯡꯁꯤꯡꯉꯦ. ꯑꯩꯒꯤ ꯀꯥꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯇꯥꯕꯨꯗꯣ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ." ꯊꯦꯝꯕꯨꯡ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯂꯩꯔꯤꯕ ꯇꯥꯕꯨꯗꯨ ꯍꯥꯡꯂꯒ ꯌꯦꯡꯉꯤ. ꯃꯇꯝꯗꯨꯗ ꯎꯔꯝꯃꯤ ꯃꯈꯥ ꯏꯊꯪ ꯊꯪꯅ ꯐꯤ ꯈꯔꯅ ꯅꯟꯁꯤꯜꯂꯒ ꯂꯩꯕ ꯂꯥꯏꯔꯤꯛ ꯈꯔ ꯊꯦꯡꯅꯔꯝꯃꯤ. ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯂꯧꯈꯠꯇꯨꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ, "ꯏꯁ, ꯂꯥꯏꯔꯤꯛꯁꯤꯡꯁꯤꯗꯤ ꯀꯨꯏꯅ ꯁꯤꯖꯤꯟꯅꯗꯕꯁꯤꯗ ꯇꯥꯕꯨ ꯃꯅꯨꯡꯁꯤꯗ ꯅꯝꯁꯤꯜꯂꯒ ꯊꯝꯕꯁꯤꯗ ꯇꯤꯟꯅ ꯂꯣꯏꯅꯃꯛ ꯆꯤꯛꯂ ꯃꯥꯜꯂꯦ. ꯁꯤꯗꯤ ꯂꯣꯏꯅꯃꯛ ꯃꯍꯨꯠ ꯇꯧꯔꯦꯅ. ꯀꯔꯤꯁꯨ ꯇꯧꯗꯕ ꯆꯦꯅꯥ ꯑꯃꯅꯤꯁꯨ ꯌꯥꯎꯔꯤ ꯃꯥꯜꯂꯦ." ꯊꯦꯝꯕꯨꯡ ꯀꯔꯤꯁꯨ ꯇꯧꯗꯕ ꯆꯦꯅꯥ ꯑꯍꯨꯝ ꯃꯔꯤꯗꯨꯗꯒꯤ ꯈꯪꯖꯤꯟꯕ ꯌꯥꯕ ꯇꯝꯁꯤꯟꯕ ꯌꯥꯕꯁꯤꯡ ꯈꯪꯖꯤꯜꯂꯝꯃꯤ. ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯈꯛ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯣ ꯏꯃꯥ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯤꯡꯗ ꯆꯠꯂꯒ ꯎ ꯌꯥꯜꯂꯨꯁꯤ ꯍꯥꯏꯅꯔꯦ. ꯑꯗꯣ ꯏꯇꯥꯎ ꯊꯦꯝꯕꯨꯡꯁꯨ ꯆꯠꯁꯤ ꯍꯥꯏꯅ ꯍꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯃꯍꯥꯛꯁꯨ ꯌꯥꯎꯅꯤꯡꯕ ꯇꯥꯔꯒꯗꯤ ꯒꯙꯥ ꯑꯃꯈꯛ ꯊꯧꯔꯥꯡ ꯇꯧꯁꯤꯜꯂꯨ ꯍꯥꯏꯕꯤꯌꯨ." ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣꯏ, ꯏꯃꯥ ꯍꯥꯏꯔꯒꯦ. ꯃꯥꯒꯤꯁꯨ ꯍꯌꯦꯡ ꯏꯃꯥꯅ ꯒꯙꯥ ꯑꯃꯈꯛ ꯂꯩꯕꯤꯔꯒꯦ. ꯑꯗꯨꯒ ꯅꯈꯣꯏꯒ ꯄꯨꯟꯅ ꯎ ꯌꯥꯟꯕꯗꯣ ꯆꯠꯃꯤꯟꯅꯔꯣꯀꯣ." ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨꯒꯤ manungdagi amana hairami, "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯍꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥꯅ ꯊꯦꯝꯕꯨꯡꯒꯤ ꯒꯙꯥ ꯑꯃꯈꯛ ꯂꯩꯕꯤꯔꯝꯃꯤ. ꯑꯁꯨꯝ ꯇꯧꯅ ꯊꯦꯝꯕꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝꯗꯨꯒ ꯂꯣꯏꯅꯅ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯈ꯭ꯔꯦ. ꯃꯈꯣꯏ ꯃꯔꯤꯗꯨ ꯎ ꯌꯥꯟꯒꯗꯧꯔꯤꯕ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯁꯪ ꯃꯆꯥ ꯑꯃꯈꯛ ꯁꯥꯔꯝꯃꯤ. ꯃꯈꯣꯏ ꯃꯔꯤꯗꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯗꯤ ꯁꯪ ꯁꯥꯕꯒ ꯀꯔꯤꯒ ꯊꯦꯡꯕꯗꯒꯤ ꯄꯣꯊꯥꯅꯔꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯇꯒꯤꯗꯤ ꯃꯈꯣꯏ ꯃꯔꯤꯗꯨ ꯎ ꯌꯥꯟꯕ ꯍꯧꯔꯝꯃꯤ. ꯃꯈꯣꯏꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯎꯁꯤꯡꯗꯨ ꯌꯥꯜꯂꯛꯄ ꯑꯗꯨꯗ ꯅꯨꯃꯤꯠ 6ꯅꯤ ꯍꯧꯈ꯭ꯔꯦ. 8ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯨꯗꯤ
nong kanna chutharaklammi maram aduna makhoi marimak makhoina sakhiba sangdugi manungda lengdana adumak leinarammi nongdu kanna chuba yaba churamlaba matung numit yungba matungda tapna tapna patharaklammi matamsida thembung mapan thokninglakpadagi lokchap amagi manakta laklammi mafamduda mahak mapan thoklammi mapan thokpa loiraba matung mamai leithorakpa matamdadi lokchap tugi kachin namada khoi mahum achauba amakhak khohi achauba mapak amaga loinana leiba urammi madu ubaduda mahakna mahaki marup ahumdu tanaba kaurammi chaukraba khoi mahum amakhak leire hairammi marup ahumdusu magi waduda mafamduda laknarammi aduga khohi mapaktu yengnarammi makhoi marina khoi mahum achaubadugi manakta kangmai khurammi maikhuna mafamdu pummam hek mamlammi khoi singdusu maikhudu hainadabadagi adumak pairaga chatkhre mafamduda makhoi marigi maraktagi amana asumna hairammi thembung nahakna lokchapsida kumtharo aduga khohi singse phau aduga masi yolaga phanglakpa seldo aikhoi mari yanarasi thembungsu hoi haina yare lokchaptuda kumtharammi aduga khohi mapaktu phaknanaba kanna hotnai thembungna khohi mapaktudagi maset machet phaklaga mathakta leiriba mahaki marup singduda asum asum pikhalaklammi mahakna asum asum khohi singdu phakpaduda khohi mapaktudagi leibaktuga tainariba maningdo khaktamak ngaihaurammi tanjasida makhoi ahumgi manungdagi amana asumna hairakhi thembung nang aduda ngaihak airamo aikhoi nangbu singkhatnaba thauri lauruge asumna hairamlaga makhoi ahumdu thauri lauba chatkhre laibak thibadi makhoi ahumdu thauri purakpagi mahut makhoi ahumgi manungdagi amana hairamme kanade maningda khajiktang naplaga lehobadudi lehorasanu adugi sarupodi khohi mayamse aikhoi ahum yolurasi madudagi phanglakpa seldo aikhoi ahum hektamak yanarasi amana khommi thembungna kamdauba aikhoi thauri purakani haidana madi ngarega leiramdoribani aduga amok magi mamadana kari haina haidoriba atopa amaduna amok hairame ihe magi bu umangshida bu kayam kuina hiluni haige sigera sangera mana thokpa toksanu mahaki mamadasu thoklaba ama khumlaga loire adugi saruk thuna khoi singse kaithelda yonaba taurusi asomna hairaga makhoi ahumdu kaithel lomda chatkhre asomdana kamdauri thembungdi mahaki marup singdu amuk lakhini khanbadagi maningda napliba khoi singdu phaklammi phakpa loiraga mahak makhoi ahumbu kaurammi adubu kanamatanadi pakhum pirakte phana kuina makhoi ahumbu lakpa ngairammi ngaiba yaba ngairabasu makhoi ahumdu lakmandrabaduda mahakna khangle mafamduda mahaksi hundoklamle haibasi khangle thembung phagi dagi mahak hariba numitumadi loksap aduda ahingdu lekpa tarammi somdana kamdauri makhoi ahumdu kaithelda khohi yolammi phanglakpa sel singdu yanarammi aduga makhoi gi mayumda hanakhi makhoi halakpagi pau tavada thembunggi mamadu makhoi ahumgi maraktagi amagi yumda chatlammi aduga hanglammi ibungo aigi isanupa thembungdi kadai waida lehorabage thembunggi mamagi wadu taraga nupaduna khommi ima aikhoi ga magase halakpagi lambida nongsa amakhak thengnadana aikhoi ga maga lambi khainakhre mahakna chatkhiba lambi adomda nongsa khongbagi makhol takhi aikhoi thibada mahakti thengnaba kauba leitre aduda aikhoisu adom halaklaba thembunggi mamadu masagi wadu tavada kaplaga yumda hankhre asomdana thembungdi loksap mapalduda khohi aremba kharadu saraga ahingduma lelammi ahingduma mahak kari toksige khanbada khanba thoklamde mathangi ayukni
ꯃꯍꯥꯛꯅ ꯂꯣꯛꯆꯞ ꯃꯄꯥꯜꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯋꯥꯏꯈꯨ ꯑꯃꯈꯛ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯋꯥꯏꯈꯨꯗꯨ ꯃꯅꯥꯛꯇ ꯇꯥꯕ ꯅꯨꯡꯗꯨꯝ ꯑꯃꯈꯛ ꯈꯨꯜꯂꯒ ꯊꯣꯝꯂꯒ ꯍꯥꯠꯂꯝꯃꯤ ꯃꯍꯥꯛꯅ ꯋꯥꯏꯈꯨꯗꯨ ꯎꯕꯗꯨꯗ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯄꯒꯨꯝ ꯇꯧꯔꯝꯃꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯣ ꯋꯥꯏꯈꯨ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯊꯣꯛꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛ ꯂꯩꯔꯝꯕ ꯇꯥꯏ ꯀꯥꯟꯅꯗꯦ ꯋꯥꯏꯈꯨꯁꯤꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯍꯦꯛꯇꯃꯛ ꯆꯠꯂꯒꯦ ꯃꯍꯥꯛꯅ ꯂꯣꯛꯆꯞ ꯃꯄꯥꯜꯗꯨꯗ ꯅꯞꯂ ꯅꯞꯂꯒ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛ ꯁꯨꯔꯨꯡ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯁꯨꯔꯨꯡꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯀꯥꯏꯅꯊꯪꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯈꯖꯤꯛꯇꯪ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯃꯄꯥꯗꯨꯗ ꯈꯨꯝꯖꯤꯜꯂꯤꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯉꯛꯄꯅ ꯊꯜꯂꯕ ꯃꯐꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯊꯦꯝꯕꯨꯡ ꯃꯐꯝꯗꯨ ꯎꯕꯗ ꯉꯛꯅ ꯁꯣꯜꯂꯤ ꯏꯁ ꯑꯁꯨꯛ ꯐꯖꯕ ꯃꯐꯝꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯗ꯭ꯔꯤꯅ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯃꯐꯝꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯕꯨ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯁꯨꯔꯨꯡꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯃꯆꯥꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯌꯨꯝꯗꯨꯒꯤ ꯊꯣꯡꯖꯥꯎꯗꯨꯁꯨ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯅ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯝꯃꯤ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯄ ꯀꯥꯟꯗꯗꯤ ꯌꯨꯝꯗꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯃꯅꯤ ꯃꯨꯛꯇꯥꯅ ꯂꯩꯇꯦꯡ ꯑꯣꯏꯔꯝꯃꯤ ꯀꯥ ꯈꯨꯗꯤꯡꯒꯤ ꯊꯣꯡꯗꯨꯁꯨ ꯁꯅꯥꯒꯤ ꯊꯣꯡ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯗꯨ ꯎꯕꯗꯨꯗ ꯃꯍꯥꯛꯇꯤ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩ ꯃꯍꯥꯛꯅ ꯑꯆꯧꯕ ꯃꯌꯥꯏ ꯀꯥꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯅꯥꯒꯤ ꯑꯆꯧꯕ ꯐꯝꯐꯝ ꯑꯃꯈꯛ ꯊꯥꯔꯒ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡ ꯃꯁꯥꯗꯨ ꯋꯥꯃꯟꯈꯤꯕꯗꯒꯤ ꯑꯆꯧꯕ ꯁꯅꯥꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯂꯒ ꯍꯤꯞꯊꯩ ꯃꯍꯥꯛꯇꯤ ꯃꯁꯥ ꯋꯥꯕꯗꯨꯗ ꯁꯅꯥꯒꯤ ꯐꯤꯗꯥ ꯃꯊꯛꯇꯨꯗ ꯎꯏꯊꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯂꯤꯟ ꯈꯔꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝꯗꯨ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯂꯤꯟ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯩ ꯃꯁꯥꯗꯨ ꯑꯁꯣꯛ ꯑꯄꯟ ꯂꯩꯍꯟꯒꯅꯨ ꯇꯞꯅ ꯍꯧꯗꯣꯛꯄꯤꯌꯨ ꯊꯦꯝꯕꯨꯡ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯦꯡꯂꯛꯄꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯤꯟ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯎꯏꯔꯝꯕ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯂꯤꯟ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯥꯎꯕ ꯃꯆꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯂꯤꯟ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ ꯊꯦꯝꯕꯨꯡ ꯉꯛꯅ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯥꯎꯕ ꯂꯤꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯅꯈꯣꯏ ꯃꯌꯥꯝꯗꯤ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕ ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨꯗ ꯈꯔ ꯆꯥꯎꯕ ꯂꯤꯟꯗꯨꯅ ꯈꯨꯝꯂꯛꯈꯤ ꯑꯩꯁꯦ ꯂꯤꯟ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯃꯁꯤꯅ ꯑꯩꯒꯤ ꯀꯣꯅꯨꯡꯅꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯏꯅꯥꯏ ꯏꯁꯜꯁꯤꯡꯅꯤ ꯑꯗꯨꯕꯨ ꯉꯥꯏꯈꯣ ꯅꯨꯄꯥ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯊꯦꯝꯕꯨꯡꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯊꯦꯝꯕꯨꯡ ꯀꯧꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯦꯝꯕꯨꯡ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯊꯦꯝꯕꯨꯡꯒꯤ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯤꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯅꯨꯄꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯄꯣꯊꯥꯔꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯅꯍꯥꯛꯁꯦ ꯆꯥꯗ ꯊꯛꯇꯕꯒꯤ ꯌꯥꯝꯅ ꯆꯣꯛꯊꯅꯁꯨ ꯎꯕꯒꯨꯝ ꯇꯧꯏ ꯅꯍꯥꯛꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯑꯩꯒꯤ ꯏꯅꯥꯏ ꯏꯁꯜꯁꯤꯡꯗ ꯁꯦꯝꯍꯟꯒꯦ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝꯗꯨꯗ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯤꯟ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯃꯁꯜꯁꯤꯡꯗ ꯊꯦꯝꯕꯨꯡꯅ ꯆꯥꯕ ꯌꯥꯕ ꯈꯔ ꯁꯤꯜ ꯂꯥꯡꯍꯜꯂꯝꯃꯤ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯊꯦꯝꯕꯨꯡꯅ ꯆꯥꯅꯅꯕ ꯍꯩ ꯔꯥ ꯈꯔ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯊꯦꯝꯕꯨꯡ ꯍꯩ ꯔꯥꯁꯤꯡꯗꯨ ꯆꯥꯅ ꯆꯥꯅ ꯂꯤꯟ ꯅꯤꯡꯊꯧ ꯑꯗꯨꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯂꯤꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯇꯥꯅꯤꯡꯒꯗ꯭ꯔꯥ ꯇꯥꯅꯤꯡꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯔꯤ ꯑꯃꯈꯛ ꯂꯩꯌꯦ ꯃꯗꯣ ꯅꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯇꯥꯅꯤꯡꯗ꯭ꯔꯕꯁꯨ ꯇꯥꯎ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯃꯥꯡ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝꯗꯣ ꯑꯩ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ ꯂꯤꯟ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧꯁꯨ ꯑꯣꯏꯗ꯭ꯔꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯄꯥꯅ ꯂꯤꯟ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤ ꯃꯇꯝꯗꯨ ꯑꯩ ꯃꯐꯝꯁꯤꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯤ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯨꯅ ꯑꯩ ꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯂꯩꯔꯝꯃꯤ
ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯅ ꯃꯍꯥꯁꯣꯏ ꯅꯍꯥꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯍꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯟ ꯑꯗꯨꯅ ꯃꯈꯥꯒꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯦ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯄ ꯃꯤꯁꯛꯅꯤ꯫ ꯑꯩꯒꯤ ꯂꯩꯐꯝ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯊꯨꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯂꯩꯐꯝꯅꯤ꯫ ꯂꯤꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, ꯑꯣ ꯃꯍꯥꯁꯣꯏ, ꯅꯍꯥꯛꯀꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯀꯣꯏꯅ ꯆꯠꯂꯤꯕꯗꯤ? ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯕꯥꯕꯨ ꯀꯧꯏ꯫ ꯑꯩꯒꯤ ꯏꯄꯥꯗꯣ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯕ ꯎꯄꯨ ꯃꯆꯥꯗꯨ ꯍꯥꯡꯂꯒ ꯌꯦꯡꯂꯨꯏ꯫ ꯃꯇꯝꯗꯨꯗ ꯎꯄꯨ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯁꯤꯡꯒꯤ ꯐꯤ ꯑꯃꯗ ꯂꯥꯏꯒꯤ ꯃꯒꯨꯟ ꯆꯦꯜꯂꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯔꯝꯗ ꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯤ ꯑꯣꯏꯅ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯉꯤ ꯀꯧꯕ ꯍꯥꯏꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯅꯣꯛꯅꯕꯤꯔꯦ꯫ ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯥꯂꯦꯝꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯤ ꯑꯁꯨꯝ ꯍꯥꯏꯅ ꯅꯣꯛꯅꯕꯤ꯫ ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯊꯤꯔꯕꯗꯤ ꯐꯪꯂꯔꯣꯏ ꯈꯟꯕꯗꯒꯤ ꯑꯩꯒꯤ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯀꯥꯏꯊꯣꯛꯂꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯒ ꯊꯤꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯗꯨꯗ ꯂꯤꯟꯅ ꯍꯥꯏꯔꯛꯈꯤ, ꯑꯣ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨꯗꯤ ꯄꯣꯛꯁꯨ ꯄꯣꯛꯇ꯭ꯔꯤ ꯍꯥꯏꯔꯒ ꯀꯗꯥꯏꯗꯅꯣ ꯅꯍꯥꯛꯅ ꯊꯤꯔꯤꯕꯗꯨꯕꯣ? ꯐꯔꯦ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯤꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩ ꯍꯥꯏꯅꯔꯤꯕ ꯂꯥꯏꯔꯦꯟꯅ ꯂꯩꯔꯤꯕ ꯄꯥꯠꯇꯨꯒꯤ ꯏꯁꯤꯡꯗꯣ ꯊꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯁꯣꯏꯗꯅꯃꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯃꯗꯨꯅ ꯄꯣꯛꯂꯛꯀꯗꯕ ꯃꯇꯝꯗꯣ ꯐꯥꯎꯕ ꯍꯤꯡꯂꯒ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯠꯇꯨꯗꯤ ꯌꯥꯝꯅ ꯂꯥꯞꯈ꯭ꯔꯦ꯫ ꯃꯐꯝꯗꯨ ꯇꯥꯅ ꯅꯍꯥꯛꯅ ꯆꯠꯄꯁꯦ ꯑꯣꯏꯊꯣꯛꯂꯣꯏꯗꯣ? ꯃꯗꯨ ꯇꯥꯅ ꯆꯠꯄꯁꯨ ꯅꯍꯥꯛꯅ ꯉꯝꯂꯣꯏ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯑꯗꯣꯝꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯑꯩꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯜꯂꯕ ꯅꯨꯄꯥꯗꯣ ꯊꯤꯕ ꯁꯨꯛꯇꯣꯛ ꯇꯣꯛꯂꯣꯏ꯫ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯕꯥꯕꯨ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯈꯣꯡꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯕꯥꯕꯨꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ, ꯃꯍꯥꯁꯣꯏ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯕꯥꯕꯨꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯕꯥꯕꯨ ꯀꯧꯏ꯫ ꯑꯗꯣ ꯃꯍꯥꯁꯣꯏ ꯅꯍꯥꯛꯀꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡꯅ ꯇꯣꯝꯆꯧ ꯀꯧꯏ꯫ ꯏꯇꯥꯎ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯀꯧꯔꯒꯦ꯫ ꯏꯇꯥꯎꯕꯨ ꯀꯗꯥꯏꯋꯥꯏꯗ ꯆꯠꯄꯅꯣ? ꯏꯇꯥꯎ, ꯑꯩꯁꯦ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯜꯂꯕ ꯅꯨꯄꯥ ꯑꯃꯈꯛ ꯊꯤꯖꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯥꯕꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯕꯥꯕꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯝꯆꯧꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ, ꯃꯥꯂꯦꯝꯗ ꯁꯨꯛꯂꯩ ꯂꯩꯇꯕ ꯃꯤꯗꯨꯕꯨ ꯊꯤꯕꯒꯤ ꯃꯍꯨꯠ ꯑꯩꯒ ꯄꯨꯟꯅ ꯀꯥꯟꯅꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯅ ꯇꯧꯔꯨꯁꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯨ ꯊꯤꯔꯨꯁꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯍꯤꯗꯥꯛꯇꯣ ꯁꯦꯝꯍꯟꯁꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯕꯨ ꯐꯥꯔꯒ ꯁꯤꯖꯤꯟꯅꯔꯤꯕ ꯃꯥꯏꯕ ꯄꯨꯔꯦꯜꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞꯇꯣ ꯍꯨꯔꯥꯜꯂꯨꯁꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯁꯤ꯫ ꯇꯣꯝꯆꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯥꯕꯨꯅ ꯍꯥꯏꯔꯝꯃꯤ, ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯂꯥꯛꯄꯗ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯗꯨꯒꯤ ꯃꯇꯣꯜꯗ ꯊꯦꯡꯅꯔꯝꯃꯤꯅ꯫ ꯇꯣꯝꯆꯧ ꯕꯥꯕꯨꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯉꯥꯏꯉꯝꯗꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯗꯤ ꯏꯇꯥꯎ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅ ꯂꯩꯔꯤꯕ ꯆꯤꯡꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯕꯥꯕꯨꯗꯤ ꯄꯨꯔꯦꯜꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞꯇꯨ ꯄꯥꯝꯕ ꯐꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯇ꯭ꯔꯪꯒꯤ ꯍꯤꯗꯥꯛꯇꯨ ꯄꯥꯝꯕꯒꯤꯗꯃꯛ ꯇꯣꯝꯆꯧꯅ ꯍꯥꯏꯕ ꯋꯥꯗꯨ ꯌꯥꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯣꯝꯆꯧꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯆꯤꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯤꯟꯗꯨ ꯍꯥꯞꯅꯅꯕ ꯁꯔꯪ ꯑꯃꯈꯛ ꯁꯥꯍꯧꯕꯅ ꯐꯅꯤ꯫ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯁꯪꯒꯣꯝ ꯈꯔ ꯍꯥꯞꯂꯕꯗꯤ ꯂꯤꯟꯗꯨ ꯁꯣꯏꯗꯅꯃꯛ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯅꯤ꯫ ꯕꯥꯕꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯔꯪ ꯑꯃꯈꯛ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯁꯪꯒꯣꯝ ꯍꯥꯞꯂꯒ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯂꯤꯟꯗꯨ ꯁꯪꯒꯣꯝꯗꯨ ꯎꯕꯗꯨꯗ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯈꯤꯕꯒꯗꯤ ꯁꯔꯪꯗꯨꯒꯤ ꯃꯊꯣꯡꯗꯨ ꯐꯠ ꯂꯥꯎꯅ ꯈꯨꯝꯖꯤꯟꯈꯤ ꯃꯇꯧꯗꯨꯗ ꯂꯤꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯕꯥꯕꯨ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯔꯤ ꯄꯥꯝꯕꯒꯦ ꯕꯥꯕꯨ ꯑꯃꯗꯤ ꯇꯣꯝꯆꯧ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯈꯣꯡꯅ ꯏꯁꯤꯡꯗ ꯆꯠꯄ ꯌꯥꯕ ꯍꯤꯗꯥꯛꯇꯨ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠꯁꯦ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥꯃꯔꯨꯝ ꯂꯥꯟꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯡꯗ ꯈꯣꯡꯅ ꯆꯠꯄ ꯌꯥꯅꯕ ꯍꯤꯗꯥꯛꯇꯣ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛ ꯊꯥꯗꯣꯛꯀꯦ ꯂꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯤꯇ꯭ꯔꯪꯒꯤ ꯎ ꯋꯥ ꯀꯌꯥꯃꯔꯨꯝ ꯍꯧꯔꯤꯕ ꯃꯐꯝꯗꯨꯗ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯤꯟ ꯑꯗꯨꯅ ꯂꯝꯕꯤ ꯇꯥꯛꯂꯒ ꯃꯤꯇ꯭ꯔꯪꯒꯤ ꯎ ꯋꯥ ꯀꯌꯥꯃꯔꯨꯝ ꯍꯧꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯤꯔꯣꯜꯗ ꯃꯥꯅ ꯐꯍꯟꯕ ꯉꯝꯕ ꯂꯩꯅꯥ ꯂꯥꯏꯑꯣꯡꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯎ ꯄꯥꯝꯕꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯍꯥꯛꯇꯤ ꯈꯣꯡ ꯅꯥꯕ ꯐꯍꯟꯕ ꯉꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯉꯣꯟꯗꯒꯤ ꯁꯦꯝꯕ ꯍꯤꯗꯥꯛꯇꯨ ꯀꯅꯥꯒꯨꯝꯕꯒꯤ ꯃꯈꯣꯡꯗ ꯇꯩꯕ ꯇꯥꯔꯒꯗꯤ ꯏꯁꯤꯡ ꯃꯊꯛꯇ ꯅꯦꯠꯂꯒ ꯆꯠꯄꯁꯨ ꯉꯝꯃꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯁꯤꯡꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛꯂꯝꯃꯤ ꯑꯗꯨꯒ ꯂꯤꯟꯗꯨ ꯅꯅꯤꯡ ꯇꯝꯖꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯂꯤꯟꯗꯨꯁꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯕꯥꯕꯨꯒ ꯇꯣꯝꯆꯧꯒꯁꯨ ꯃꯥꯏꯕ ꯄꯨꯔꯦꯜꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯥꯠ ꯑꯃꯒꯤ ꯈꯣꯡꯕꯥꯟ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯣꯡꯗ ꯃꯤꯇ꯭ꯔꯪꯒꯤ ꯎ ꯄꯥꯝꯕꯤꯅ ꯁꯦꯝꯕ ꯍꯤꯗꯥꯛꯇꯨ ꯇꯩꯁꯤꯜꯂꯤ ꯍꯤꯗꯥꯛꯇꯨ ꯍꯦꯛ ꯇꯩꯕ ꯂꯣꯏꯕꯒꯗꯤ ꯇꯣꯝꯆꯧꯅ ꯍꯥꯟꯅ ꯄꯥꯠꯇꯨꯒꯤ ꯏꯃꯥꯏꯗ ꯍꯥꯏꯐꯦꯠ ꯅꯦꯠꯂꯒ ꯌꯦꯡꯉꯤ ꯀꯔꯤꯁꯨ ꯇꯧꯗꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯃꯁꯤꯗꯤ ꯑꯁꯦꯡꯕꯒꯤꯁꯨ ꯅꯦꯠꯂꯒ ꯆꯠꯄ ꯌꯥꯏꯅꯦꯍꯦ ꯐꯔꯦ ꯑꯩꯈꯣꯏꯅꯤ ꯄꯥꯠꯁꯦ ꯂꯥꯟꯊꯣꯛꯂꯁꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯡꯅ ꯄꯥꯠꯇꯨꯒꯤ ꯏꯁꯤꯡ ꯏꯃꯥꯏꯗ ꯅꯦꯠꯂꯒ ꯆꯠꯂꯝꯃꯤ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏꯕ ꯄꯨꯔꯦꯜꯒꯤ ꯁꯪꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯥꯏꯕ ꯄꯨꯔꯦꯜꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗꯅ ꯅꯤꯡꯊꯤꯔꯕꯤ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯃꯔꯨꯝꯅ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯝꯆꯧꯗꯤ ꯇꯥꯟꯖꯥ ꯐꯪꯂꯦ ꯈꯟꯕꯗꯒꯤ ꯄꯨꯔꯦꯜꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯗꯣꯞꯇꯨ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯕꯥꯕꯨꯗꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯕꯥꯕꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯥ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯕꯥꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯑꯩꯗꯤ ꯆꯨꯝꯅ ꯇꯣꯝꯆꯧꯅ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯒꯤ ꯂꯥꯛꯄꯅꯤ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯣ ꯑꯗꯨꯗꯤ ꯅꯍꯥꯛ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯔꯒꯗꯕꯅꯤ ꯅꯍꯥꯛꯁꯨ ꯅꯊ꯭ꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯣꯝꯆꯧꯅ ꯃꯥꯏꯕ ꯄꯨꯔꯦꯜꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯁꯅꯥ ꯈꯨꯗꯣꯞꯇꯨ ꯂꯧꯊꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒꯗꯤ ꯈꯪꯍꯧꯗꯦ ꯇꯣꯝꯆꯧꯒꯤ ꯃꯁꯥꯗꯨ ꯃꯩ ꯕ꯭ꯔꯪ ꯂꯥꯎꯅ ꯆꯥꯛꯊꯦꯛꯂꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯇꯣꯝꯆꯧꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯕꯥꯕꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯐꯝꯗꯨꯗꯒꯤ ꯃꯍꯥꯛ ꯊꯨꯅ ꯄꯥꯠꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯄꯟꯊꯕ ꯇꯧꯗ ꯃꯤꯇ꯭ꯔꯪꯒꯤ ꯎ ꯄꯥꯝꯕꯤꯅ ꯁꯦꯝꯕ ꯍꯤꯗꯥꯛꯇꯨ ꯃꯈꯣꯡꯗ ꯇꯩꯁꯤꯜꯂꯤ ꯑꯗꯨꯒ ꯄꯥꯠꯇꯨ ꯂꯥꯟꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯈꯣꯡꯆꯠꯇꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯕꯥꯕꯨ ꯀꯣꯏꯅ ꯆꯠꯂꯒ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯜꯂꯕ ꯅꯨꯄꯥꯗꯨ ꯑꯁꯨꯝ ꯊꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯕꯥꯕꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯕꯥꯕꯨꯅ ꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯃꯍꯥꯁꯣꯏ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯏꯇꯥꯎ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯀꯧꯔꯒꯦ ꯑꯩꯒꯤ ꯃꯤꯡ ꯂꯨꯈꯣꯏ ꯀꯧꯏ ꯑꯩꯁꯤ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯄ ꯃꯤꯁꯛꯅꯤ
ꯑꯩꯒꯤꯗꯤ ꯄꯟꯊꯨꯡꯐꯝ ꯂꯩꯇꯦ ꯏꯇꯥꯎꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ ꯏꯇꯥꯎ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯕꯥꯕꯨ ꯀꯧꯏ ꯑꯩꯁꯨ ꯏꯇꯥꯎꯒꯨꯝꯅ ꯀꯣꯏꯅ ꯆꯠꯄ ꯃꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯥꯕꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯨꯈꯣꯏꯒꯤ ꯃꯐꯝꯗ ꯇꯝꯂꯝꯃꯤ ꯂꯨꯈꯣꯏ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯑꯩꯍꯥꯛꯀꯤꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯄ ꯋꯥꯔꯤ ꯑꯃꯈꯛ ꯂꯩ ꯃꯗꯨ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯇꯝꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩꯒꯤ ꯏꯄꯥꯗꯣ ꯈꯨꯜ ꯑꯃꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯑꯩꯒꯤ ꯏꯄꯥꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪꯗ ꯁꯥꯗꯥꯟꯕ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯨꯡꯗ ꯑꯩꯁꯨ ꯁꯥꯗꯥꯟꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ ꯄꯥꯕꯨꯡꯁꯨ ꯑꯩꯒꯤ ꯅꯤꯡꯉꯥꯏꯗꯨꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯩꯕꯨ ꯁꯥꯗꯥꯟꯕ ꯄꯨꯔꯦ ꯑꯩ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥ ꯑꯃꯠꯇꯕꯨ ꯊꯦꯡꯅꯔꯕꯗꯤ ꯈꯟꯗꯨꯅ ꯇꯦꯟ ꯀꯥꯞꯂꯒꯦ ꯈꯟꯅ ꯀꯣꯏꯊꯤ ꯊꯤꯕꯅꯤ ꯀꯥꯏꯅꯊꯪꯗ ꯁꯖꯤ ꯑꯃꯈꯛ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯇꯦꯟꯅ ꯀꯥꯞꯀꯦ ꯍꯦꯛ ꯇꯧꯕꯒꯗꯤ ꯁꯖꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯑꯩꯁꯨ ꯁꯖꯤꯗꯣ ꯀꯟꯅ ꯇꯥꯟꯅꯩ ꯁꯖꯤꯗꯨ ꯇꯥꯟꯅꯕ ꯌꯥꯕ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯠꯀꯤ ꯃꯄꯥꯜ ꯑꯃꯗ ꯁꯖꯤꯗꯣ ꯇꯦꯟꯅ ꯀꯥꯞꯄꯗ ꯄꯥꯜꯂꯦ ꯁꯖꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯄꯥꯜꯂꯤꯕ ꯇꯦꯟꯗꯨ ꯁꯠꯂꯤ ꯑꯗꯨꯒ ꯁꯖꯤꯗꯨ ꯌꯨꯝꯗ ꯄꯨꯔꯒꯦ ꯈꯟꯗꯨꯅ ꯍꯦꯛ ꯈꯟꯕꯒꯗꯤ ꯈꯪꯍꯧꯗꯅ ꯏꯔꯩ ꯄꯨꯕ ꯅꯨꯡꯁꯤꯠ ꯑꯃꯈꯛ ꯁꯤꯠꯂꯛꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯤ ꯑꯁꯤꯅꯤ ꯏꯔꯩ ꯄꯨꯕ ꯅꯨꯡꯁꯤꯠꯇꯨ ꯍꯦꯛ ꯂꯦꯞꯈꯤꯕꯗ ꯂꯨꯈꯣꯏ ꯃꯁꯥꯗꯨ ꯃꯔꯨꯚꯨꯃꯤ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯁꯥꯗꯨ ꯃꯔꯨꯚꯨꯃꯤꯗꯨꯗ ꯋꯥꯅ ꯆꯠꯂꯝꯃꯤ ꯀꯥꯏꯅꯊꯪꯗ ꯂꯨꯈꯣꯏ ꯃꯔꯨꯚꯨꯃꯤꯗꯨ ꯂꯥꯟꯊꯣꯛꯂꯒ ꯈꯨꯟ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯈꯨꯟꯗꯨꯗ ꯂꯨꯈꯣꯏ ꯍꯤꯡꯅꯅꯕ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯅ ꯊꯤꯔꯝꯃꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯥ ꯑꯃꯅ ꯊꯕꯛ ꯁꯨꯕꯤꯅꯕ ꯃꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯂꯨꯈꯣꯏꯒ ꯀꯣꯛ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯨꯈꯣꯏꯅ ꯑꯁꯨꯝꯅ ꯍꯪꯉꯤ ꯃꯍꯥꯁꯣꯏ ꯅꯍꯥꯛꯄꯨ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯊꯤꯔꯤꯕ꯭ꯔꯣ ꯑꯩꯁꯨ ꯊꯕꯛ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯈꯟꯗꯨꯅ ꯊꯕꯛ ꯊꯤꯔꯤꯕ ꯃꯤꯁꯛꯅꯤ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯔꯥꯎꯅ ꯈꯨꯝꯃꯤ ꯑꯣ ꯌꯥꯝꯅ ꯐꯔꯦ ꯅꯍꯥꯛ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅ ꯐꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯠꯀꯤ ꯁꯎꯟ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯨꯈꯣꯏꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯏꯇꯥꯎ ꯅꯍꯥꯛꯀꯤ ꯅꯁꯥꯗꯨꯗ ꯃꯁꯤꯒꯤ ꯎꯠꯀꯤ ꯁꯎꯟꯁꯦ ꯌꯦꯠꯁꯤꯜꯂꯨ ꯃꯁꯤꯕꯨ ꯅꯍꯥꯛꯅ ꯁꯦꯠꯂꯕꯗꯤ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅꯃꯛ ꯑꯆꯧꯕ ꯀꯛꯌꯦꯟ ꯑꯃꯅ ꯃꯅꯤ ꯃꯨꯛꯇꯥ ꯉꯥꯛꯇ ꯂꯩꯕ ꯆꯤꯡꯗꯨꯗ ꯆꯦꯜꯂꯒ ꯄꯨꯈꯤꯅꯤ ꯎꯆꯦꯛ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯆꯤꯡꯗꯨꯒꯤ ꯆꯤꯡꯃꯥꯏ ꯑꯃꯗ ꯄꯨꯈꯠꯂꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯎꯠꯀꯤ ꯁꯎꯟꯗꯣ ꯎꯆꯦꯛ ꯑꯗꯨꯅ ꯁꯦꯠꯇꯣꯛꯀꯦ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯝꯗꯨꯗ ꯅꯍꯥꯛꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯃꯐꯝꯗꯨꯗꯒꯤ ꯏꯟꯊꯈ꯭ꯔꯣ ꯑꯗꯨꯒ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡꯗꯣ ꯐꯛꯂꯒ ꯃꯈꯥꯗ ꯊꯥꯗꯔꯛꯎ ꯃꯈꯥꯗ ꯑꯩ ꯅꯍꯥꯛꯄꯨ ꯉꯥꯏꯔꯒ ꯂꯩꯔꯝꯒꯦ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡꯗꯨ ꯑꯩꯈꯣꯏꯅꯤ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯨꯈꯣꯏꯗ ꯎꯠꯀꯤ ꯁꯎꯟꯗꯨ ꯄꯤꯔꯝꯃꯤ ꯂꯨꯈꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯎꯠꯀꯤ ꯁꯎꯟꯗꯨ ꯁꯦꯠꯆꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯀꯛꯌꯦꯟ ꯑꯆꯧꯕ ꯑꯃꯈꯛ ꯄꯥꯏꯔꯛꯂꯒ ꯂꯨꯈꯣꯏꯕꯨ ꯆꯦꯜꯂꯒ ꯄꯨꯈ꯭ꯔꯦ ꯎꯆꯦꯛ ꯑꯗꯨꯅ ꯂꯨꯈꯣꯏꯕꯨ ꯃꯅꯤ ꯃꯨꯛꯇꯥ ꯉꯥꯛꯇ ꯂꯩꯕ ꯆꯤꯡꯗꯨꯒꯤ ꯆꯤꯡꯃꯥꯏ ꯇꯝꯅ ꯄꯨꯈꯠꯂꯛꯂꯝꯃꯤ ꯎꯆꯦꯛ ꯑꯗꯨꯅ ꯂꯨꯈꯣꯏꯕꯨ ꯆꯤꯡꯃꯥꯏꯗ ꯐꯠ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯅ ꯆꯤꯡꯃꯥꯏꯗꯨꯗ ꯂꯦꯞꯀꯦ ꯍꯦꯛ ꯇꯧꯕꯒꯗꯤ ꯂꯨꯈꯣꯏꯅ ꯎꯆꯦꯛꯇꯨ ꯂꯥꯛꯇꯅ ꯏꯟꯊꯈ꯭ꯔꯦ ꯂꯨꯈꯣꯏ ꯂꯩꯔꯤꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯗꯨꯗ ꯃꯌꯥ ꯀꯥꯅ ꯌꯦꯡꯂꯒ ꯂꯩ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯣ ꯑꯁꯨꯛ ꯌꯥꯝꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯂꯣꯏꯅꯃꯛ ꯑꯣꯏꯔꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯔꯥꯎꯅ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯗꯨ ꯐꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯈꯣꯡꯗ ꯂꯩꯍꯧꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯪꯊꯔꯝꯃꯤ ꯂꯨꯈꯣꯏꯅ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯗꯨ ꯐꯛꯄ ꯌꯥꯕ ꯐꯛꯂꯕ ꯃꯇꯨꯡ ꯍꯟꯕ ꯌꯥꯔꯅꯤ ꯈꯟꯕꯗꯒꯤ ꯆꯤꯡꯈꯣꯡꯗ ꯂꯩꯍꯧꯕ ꯅꯨꯄꯥꯗꯨ ꯇꯥꯅꯅꯕ ꯀꯧꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯦ ꯇꯁꯦꯡꯅ ꯅꯨꯄꯥꯗꯨꯗꯤ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ
ꯂꯨꯈꯣꯏꯗꯨ ꯎꯄꯥꯏ ꯂꯩꯇꯅ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗꯨꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯂꯦꯜꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯍꯥꯛ ꯆꯤꯡꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯔꯤꯕ ꯈꯨꯟꯗꯨꯒꯤ ꯌꯨꯝ ꯑꯃꯗ ꯆꯪꯐꯝ ꯂꯧꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯌꯨꯝꯗꯨꯗ ꯑꯍꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯨꯈꯣꯏꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯖꯩ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯂꯨꯈꯣꯏꯅ ꯌꯨꯝꯗꯨꯗ ꯑꯁꯨꯝ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯣꯔꯛꯄ ꯃꯇꯝꯗ ꯈꯨꯟꯒꯤ ꯂꯥꯏ ꯄꯥꯟꯅꯕ ꯂꯥꯏ ꯁꯦꯂꯨꯡꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯝꯐꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯇꯝꯐꯥ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒꯗꯤ ꯑꯍꯜꯗꯨꯗ ꯇꯝꯐꯥ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯂꯥꯏ ꯁꯦꯂꯨꯡꯕꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯇꯣꯟꯕꯤꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯏꯕꯨꯡꯉꯣ ꯈꯨꯟꯒꯤ ꯂꯥꯏꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤꯅꯤ." ꯂꯨꯈꯣꯏ ꯑꯍꯜꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯅꯥꯗ ꯍꯥꯞꯂꯝꯗꯦ꯫ ꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ꯫ ꯂꯨꯈꯣꯏꯅ ꯑꯍꯜꯗꯨꯗ ꯀꯟꯅ ꯇꯛꯃꯟꯕꯗꯒꯤ ꯇꯝꯐꯥꯒ ꯂꯨꯈꯣꯏꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯨꯍꯣꯡꯕ ꯊꯥ 3 ꯍꯦꯛ ꯁꯨꯕꯒꯗꯤ ꯂꯨꯈꯣꯏꯒꯤ ꯅꯨꯄꯤ ꯇꯝꯐꯥꯗꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯨꯈꯣꯏ ꯃꯐꯝ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯂꯒ ꯂꯦꯜꯂꯤꯕꯅꯤ꯫ ꯂꯨꯈꯣꯏ ꯕꯥꯕꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯈꯤ, "ꯏꯇꯥꯎ, ꯃꯁꯤꯅꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯍꯥꯏꯕꯕꯨ." ꯑꯁꯨꯝꯅ ꯕꯥꯕꯨꯒ ꯂꯨꯈꯣꯏꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯂꯨꯈꯣꯏꯁꯨ ꯕꯥꯕꯨꯁꯨ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯅꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯕꯥꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯦꯟꯕ ꯅꯨꯄꯥꯗꯨ ꯊꯤꯕꯗ ꯂꯣꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯂꯤꯟ ꯅꯤꯡꯊꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯕꯥꯕꯨꯁꯨ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗ ꯑꯩꯍꯥꯛꯀꯤ ꯄꯥꯕꯨꯡꯁꯨ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝꯁꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯦ꯫ ꯑꯩꯁꯨ ꯍꯥꯟꯅꯒꯤ ꯏꯄꯥꯒꯤ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡ, ꯅꯍꯥꯛꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯌꯦꯠꯈꯥꯏ ꯊꯤꯟꯒꯥꯏꯕ ꯊꯕꯛ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ?" ꯊꯦꯝꯕꯨꯡ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯑꯁꯨꯝꯅ ꯈꯨꯝꯃꯤ, "ꯀꯔꯤꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯡꯅꯅꯕ ꯇꯧꯒꯗꯧꯔꯤꯕ? ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯌꯨꯝ ꯍꯟꯅꯕ ꯂꯝꯕꯤꯗꯣ ꯃꯗꯨ ꯑꯣꯏꯅ ꯇꯥꯛꯄꯤꯔꯣ꯫ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯍꯟꯅꯤꯡꯉꯦ." ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯤꯟꯅ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯑꯩ ꯂꯝꯕꯤꯗꯣ ꯇꯥꯛꯄꯤꯔꯒꯦ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯅ ꯁꯣꯏꯗꯅꯃꯛ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ." ꯊꯦꯝꯕꯨꯡ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤꯒꯤ ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯒꯗꯧꯔꯤꯕ? ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯅꯪꯕꯨ ꯃꯥꯡꯅꯕ ꯈꯛ ꯇꯧꯔꯣꯏ." ꯂꯤꯟ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯐꯔꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯍꯥꯛꯅ ꯌꯨꯝ ꯍꯜꯂꯒ ꯃꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯏꯔꯨꯖꯕ ꯌꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯥꯎꯒꯅꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯕꯅꯤ." ꯊꯦꯝꯕꯨꯡꯗꯨ ꯍꯣꯏ ꯍꯥꯏꯔꯒ ꯊꯥꯖꯕ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯤꯟ ꯅꯤꯡꯊꯧꯅ ꯊꯦꯝꯕꯨꯡꯗ ꯃꯌꯨꯝ ꯌꯧꯅꯕꯒꯤ ꯂꯝꯕꯤꯗꯨ ꯇꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯁꯨ ꯍꯔꯥꯎꯅ ꯂꯤꯟ ꯅꯤꯡꯊꯧꯅ ꯇꯥꯛꯂꯛꯂꯤꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯗꯨ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟꯗ ꯉꯥꯔꯒ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯃꯃꯥ ꯎꯕꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯗꯨ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯦꯀꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯞꯄꯤ꯫ ꯑꯗꯨꯒ ꯑꯃꯨꯛ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯅꯗꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯥ ꯑꯃꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯃꯤ" ꯍꯥꯏꯔꯝꯃꯤ꯫ ꯊꯦꯝꯕꯨꯡ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ, ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯅ ꯃꯃꯥꯗ ꯂꯥꯟꯅ ꯄꯥꯎ ꯇꯝꯁꯤꯜꯂꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯦꯝꯕꯨꯡ ꯃꯃꯥꯕꯨ ꯇꯞꯅ ꯐꯝꯍꯜꯂꯤ, ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗꯨ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯃꯥꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯨ ꯐꯨꯠꯂꯒ ꯃꯗꯨꯒꯤ ꯃꯍꯤꯗꯨ ꯄꯤꯊꯛꯄ ꯇꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯁꯦ ꯁꯣꯏꯗꯅꯃꯛ ꯐꯅꯤ."
ꯍꯥꯏꯔꯤꯕ ꯂꯤꯟ ꯅꯤꯡꯊꯧꯗꯨ ꯐꯪꯅꯕ ꯂꯝꯕꯤ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯕꯨꯛꯇ ꯂꯤꯟꯒꯤ ꯃꯌꯦꯛ ꯌꯦꯛꯄ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤꯕ ꯂꯤꯟ ꯅꯤꯡꯊꯧꯗꯨꯒꯤ ꯂꯩꯐꯝꯗꯨ ꯈꯪꯕ ꯉꯝꯅꯤ ꯊꯦꯝꯕꯨꯡ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯊꯥ ꯃꯈꯥꯏ ꯑꯃꯃꯨꯛ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯂꯤꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨ ꯂꯨꯖꯕ ꯆꯠꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯍꯦꯛ ꯌꯧꯕꯒ ꯊꯦꯝꯕꯨꯡ ꯎꯕꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯂꯥꯛꯂꯒ ꯊꯦꯝꯕꯨꯡꯕꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯊꯦꯝꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯂꯤꯟ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯍꯧꯖꯤꯛꯃꯛ ꯍꯥꯏꯌꯨ ꯏꯅꯤꯡꯊꯧꯁꯦ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯕꯅꯤ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯍꯧꯔꯕꯗꯤ ꯃꯅꯥ ꯃꯊꯨꯝꯁꯨ ꯄꯤꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯨꯟꯅ ꯈꯜꯂꯨ ꯊꯦꯝꯕꯨꯡ ꯑꯍꯥꯟꯕꯗꯗꯤ ꯈꯪꯗꯦ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯐꯨꯕ ꯆꯩꯕ ꯍꯦꯟꯃꯟꯕꯗꯨꯗ ꯃꯐꯝꯗꯨ ꯇꯥꯛꯂꯒꯦ ꯍꯥꯏꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯜꯗ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯂꯩꯐꯝꯗꯨ ꯍꯥꯏꯔꯝꯃꯤ ꯂꯤꯟ ꯅꯤꯡꯊꯧꯗꯨ ꯊꯦꯝꯕꯨꯡꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯊꯦꯝꯕꯨꯡ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯗ꯭ꯔꯥ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯈꯤꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯂꯤꯟ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯗ ꯊꯦꯝꯕꯨꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯂꯤꯟ ꯑꯗꯨ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯒꯅꯤ ꯈꯜꯂꯨꯕꯗ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯇꯧꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯥꯠꯀꯅꯤ ꯍꯥꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤꯡꯗꯨꯁꯨ ꯎꯠꯂꯝꯃꯤ ꯂꯤꯟ ꯅꯤꯡꯊꯧꯗꯨ ꯊꯦꯝꯕꯨꯡꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯤꯕꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯅꯣ ꯇꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯏꯕ ꯑꯁꯤꯅꯅꯤ ꯐꯔꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯨꯔꯒ ꯐꯨꯠꯂꯣ ꯐꯨꯠꯄ ꯂꯣꯏꯔꯒ ꯐꯖꯅ ꯁꯨꯝꯇꯣꯛꯂꯣ ꯑꯍꯥꯟꯕ ꯁꯨꯝꯕꯒꯤ ꯃꯍꯤꯗꯨꯗꯤ ꯃꯥꯏꯕꯗꯨꯗ ꯄꯤꯊꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯝꯕꯒꯤ ꯃꯍꯤꯗꯨꯗꯤ ꯅꯍꯥꯛ ꯑꯣꯏꯅ ꯊꯛꯎ ꯃꯗꯨ ꯊꯛꯂꯕꯗꯤ ꯅꯍꯥꯛꯁꯤ ꯑꯊꯣꯏꯕ ꯂꯧꯁꯤꯡ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯃꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯃꯥꯏꯕꯗꯨꯅ ꯍꯪꯂꯛꯄ ꯀꯥꯟꯗ ꯑꯍꯥꯟꯕ ꯁꯨꯝꯕꯒꯤ ꯃꯍꯤꯗꯣ ꯅꯍꯥꯛꯅ ꯊꯛꯂꯦ ꯈꯨꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤ ꯁꯨꯝꯕ ꯃꯍꯤꯅꯤ ꯅꯍꯥꯛꯅ ꯊꯛꯀꯗꯧꯔꯤꯕꯗꯨ ꯍꯥꯏꯅ ꯈꯨꯝꯃꯨ ꯑꯍꯨꯝꯁꯨꯕ ꯁꯨꯝꯕꯒꯤ ꯃꯍꯤꯗꯨꯗꯤ ꯑꯅꯥꯕ ꯅꯤꯡꯊꯧꯗ ꯄꯤꯊꯛꯀꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯦꯝꯕꯨꯡ ꯀꯥꯎꯒꯅꯨ ꯊꯦꯝꯕꯨꯡꯁꯨ ꯂꯤꯟ ꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯝꯃꯤ ꯂꯤꯟ ꯅꯤꯡꯊꯧꯗꯨ ꯅꯤꯡꯊꯤꯅ ꯐꯨꯠꯂꯝꯃꯤ ꯑꯍꯥꯟꯕ ꯁꯨꯝꯕꯒꯤ ꯃꯍꯤꯗꯨ ꯅꯤꯡꯊꯧꯒꯤ ꯃꯥꯏꯕꯗꯨꯗ ꯄꯤꯊꯛꯂꯝꯃꯤ ꯃꯍꯤꯗꯨ ꯍꯦꯛ ꯊꯛꯂꯨꯕꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯃꯥꯏꯕꯗꯨ ꯈꯨꯗꯛꯇꯨꯗ ꯁꯤꯈꯤ ꯑꯗꯨꯒ ꯊꯦꯝꯕꯨꯡ ꯃꯁꯥꯃꯛꯅ ꯑꯅꯤꯁꯨꯕꯗ ꯁꯨꯝꯕꯒꯤ ꯃꯍꯤꯗꯨ ꯊꯛꯂꯝꯃꯤ ꯑꯍꯨꯝꯁꯨꯕ ꯁꯨꯝꯕꯒꯤ ꯃꯍꯤꯗꯨꯅ ꯑꯅꯥꯕ ꯅꯤꯡꯊꯧꯗ ꯄꯤꯊꯛꯂꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧꯗꯨ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨ ꯐꯈꯤ ꯅꯤꯡꯊꯧꯗꯨ ꯊꯦꯝꯕꯨꯡꯒꯤ ꯊꯧꯒꯜꯗ ꯄꯦꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯥꯏꯕ ꯑꯣꯏꯅ ꯊꯝꯂꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯕꯨꯡꯗ ꯊꯥꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯊꯦꯝꯕꯨꯡꯗꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ